Manipur top channel ki maikei digi marui bi ipausing myamna thamjari ahanbada high court ki order ngaktabagi mayukta amuhana court wakatlagani el bobi lamsang amadi langthabal AC gi jila parishad member amadi nauna khankraba administrative committee gi thapu basing hanagumna thabak tahonanaba Manipur high court na order thokraba phawda thabak suondabi gi mayukta DC Imphal West ki complex ta wakat khongsa sathakhe Haukiba September kun tarukta thokiba High Court ki order si mari lainaba singna ngana satabigi mayokta amuhana court wakat chirol langkalagani haina Imphal West Jila Parishad ki chairperson Laishnam Bobby na phongtorkli ngasigi wakat khongsat adugi matang na chairperson L Bobby na makhata na phongtokibida ACNAC ki Jila Parishad member Pradana Mandi Ward member yauna punna thaupuba humfuga nipana si lauthokluraba matung amuhana thaupuhana na ba court ki order thulakibani Imphal West DC amadi MG Narega gi ko ordinator legal notice piduna thabak hauna ba khan khaba phawda hanagumna thabak tawhandaba order sanction paina thabak suba phangdaba amadi sanction paihawdaba gram panchayat singi estimate sabalusina na ba hairubada department gi maikei digi yaraktaba kya sina khoisaunaraba job card holders singna ngasigi wakat khongsat si changsilakoni hauju oiriba lamdam asigi sel thungi phiba masida MG Narega gi makhar pirakliba Thabak sing mapung pan suduna job card holders singda sel phangana na bohona begi mahutta thabak suba yahandaba simak lebu thibena ki scheme asigi makhari Susampur district sa da humdra hena thabak suhraba phawda tampaki mapham singda sa da kunga mathoi lairambadigi taraga humdoi da hantarakli thabak suwandabana maram oiraga AC ani asigi job card holders singna thengnari awaba sing asi yenglaga athupa matamdagi mausagumna thabak mapung phana paikhatpa ngamhanbi waina magna mari lenaba singi pungning singsinki atopa pawmadana khulai fortri security force na Imphal East district ki lairong baifai village ki akoi bida thi humgi thabak sathabada pompi ganamade nongma yauna khusukulai kya fogat pangkhre police ki paunhai security force na fogalaba khulai singa dudi hand grenade mari detonator ama kg 2.5 lumba pokhai biaba masak sing pompi gun ama magazine yawa 303 rifle ama 2-inch motor ama magazine yawa 9mm pistol ama magazine yawa .32 pistol ama live ammunition kuntra charger yawa wireless radio set ama blank cartridge kuntra ga mathoi 12 boardable barrel nungmai amane amaramna security force na Thawal district ki b Phainom village tasu thi buhumbi ki thabak sa thabada kulai kya fagat pamkhre phagalaba singi manungda magazine yauna 9mm SMG carbine ama SMG carbine ki magazine ani detonator ama pompi gun ama hand grenade ama light round 13 arming ring ama tear smoke shell soft nose ani amasum rubber bullet yauna kuntragani 1mm anti gun ama diamarker grenade ama amasum Baupeng radio set ani fakapam ki nakalamoromda Assam Rifles na Sandel district ki Songkhom amadi Ganjil gi akoibta thibu humba sathabada MK21 pompi launcher ani live round tare single barrel nongmai ama pompi gi bom ama amati Baupeng radio set ani fakapam khena pausna makhatari atop paumna CNPO na awaba phungdurakli Indo Myanmar border mana Kamjong district ki mafam amada ngarang thoki balaibak thiba thawdo amada TMNL gi president ani Themaso Talanaw amasum TMNL gi assistant general secretary Masothing Sangson ani laikidabada Central Naga People's Organization CNPO na awaba phungdorki CNPO gi serol amada laikidraba Themaso amasum Ino Manothing Indo Myanmar border fencing tawnaba Union government local liba thawrang yengsinanaba NSF ki official duty oina satpada lebaktiba thawdo ru thokibani laikidraba singi thawai ni ishorgi manakta ingnasikna leiba oirasanu hainasu loina imung munung gi awabada su saruk yaba phungdorakli atopa paamna langol da nauna saba housing complex ta lanjenaraba imung samaga kun hongjinkhre Mamang say ki me ahum dagi thoklibi irang asina maram oiduna more Susampur amasum fagak saudagi lanjena duna leidiba imung samaga kungi miyoi samni ga humfu matam khragi oina langol nauna saba housing complex ta hongjinkhre Seminista nongthuma birene X ta
थादोरप पोस्ट अमदा मोरे चुचामपुर अमसुम फोगकसाउदगी लंजेनरकपा इमुंग सामगा कुनगी मियोई समरिगो हुंफु लंगोलदा नौना साबा हाउसिंग कॉम्प्लेक्स ता होंजिंख्रे मणिपुर लेंगाना लंजेनरीबा मियोईसिंगी रिहेबिलिटेशन की थबकसिंग लौखलकपगा लोइनना नेशनल गेम्स पैलेस लंगोलदा नौना साबा युमसिंगदा मखोइबु होंजिननखिबनि ममांग सै इंग लिसिंग अनिगा कुनगो हुमदगी मे हुमदगी मीते अमसुंग कुकी अनिगी मरकता खुथोकनारकपगा लोइनना कुकी ननमना तारिबा बॉर्डर टाउन मोरे अमसुंग चुचामपुर खुंदारिबा मियोईसिंगी युमई थाबा मदि अमांग आता थोलकपदगी लंजेनरखिबा इनमेटसिंग अमदि बिष्णुपुर डिस्ट्रिक्ट की फोगकसाउदगी लंजेनरखिबा इनमेटसिंग नौना साबा हाउसिंग कॉम्प्लेक्स असिदा होंजिनखिबनि पनमयाबदि इरांग असिना मरम ओइदुना मयुमई थाख्रबसिंग अमुहना मखोइबु लेहननाबा युम लिसिंग तेरे सारगनि हाइना चीफ मिनिस्टर नोंथुमा बेरेना फोंदोक लेख्रावनि नकल अमरमदा उखुल डिस्ट्रिक्ट की पैक्रिता कॉलेज टू कुकिंग वुमेन्स हॉस्टल साब लोइना प्रधानमंत्री जन विकास कार्यक्रम PMJBK की अमसुम मैनेजमेंट ऑफ बोर्डिंग एजुकेशन एंड डेवलपमेंट सोसाइटी मॉबेट्स की सेंथंग मखादा कॉलेज असिदा सगलिबा अनौबा नुपिसिंगी हॉस्टल अमसुम साइंस ब्लॉक सु खुमांग साउक्सिना थापक साथरी हाइना चीफ मिनिस्टर एन बेरेना एक्स थादोरपा वारोल अमना फोंदोरकली हाइनसु पाउसदा मखादारी अतोपा पाउमना MLA RK इमोना मंत्री पुखी की लेन पता खुसिनखरे मंत्री मयुम सगई इबुदौ नोंपोक लाइरिक खोंबा न तौरमनी हाइना थाजनरीबा विजय गोविंदा मंदिर कॉम्प्लेक्स लेरिबा मंत्री पुखी की लमगी पता श्री श्री विजय गोविंद सेवायत कमिटी तंगरंग सगोलबन केंद्र की MLA RK इमोना खुसिनखरे पता खुसिनबगी थौरमदुदा इनिंग थौसिगी सादा नौदा ओइरिबा RK रासमनियमदी रिटायर्ड कांगजम राधा कुमार सरगाखी सही खुदिंगी यौसंग मतुंगदा मंत्री पुखी असिदा श्री श्री विजय गोविंद की पुखरी होंबगी थौरम पांगथोक्तुना लापने थौरम अमदा थौरम अदुदा MLA RK इमोना पता खुसिननाबो होनाबदा असौ थौदांग लौबगीदमा चीफ मिनिस्टर नोंथुमा बेरेन अमसुंग मरी लेनाबा लेंगाकी ऑफिशियल सिंगबु थगन होंदोखी लोइदना विजय गोविंद मंदिर की कॉम्प्लेक्स मनुंगदा लेरिबा पुखरी अमगी सरुक खरा रिजर्वर ओइना सेमगनबा अयाबा पीबगीदमा MLA ना श्री श्री गोविंद जी सेवायत कमिटी बु थगत फोंदोखी मखासा थरक पोइना कंगला पाव की एडिटोरियल मैम स्पेशल कंटेंट मोइना मैम थमजगी अचौबा कंगलुपना अपिकपा कंगलुप योचिनना होनाबा मणिपुर मसिंग यामना कंगलुप कम्युनिटी सिंगना मिसिंग यामजतबा अपिकपा कम्युनिटी सिंगबु योचिनना होनाबगी थाओ लैरकलिबस लेबथीबनी अचौबा कंगलुपना अपिकपा कंगलुप सिंगी सक्तम मुथलगा अचौबा कंगलुप तो ओंथोकपा हाइबसे अपिकपा कंगलुप अदुगी महौसादगी सगोनरकलिबा लोन सनबी अमदी फिजत लैतेंग पुनमक मलेमगी लैमाइदगी कंकुल मुथनबा होनबा ख्वाइदगी तमथीबलिसनी कंगलुप अमगी सक्तम अमदी कंकुल मुथतपा हाइबसे मियोइबु खुनाइगी मथक्ता चथब लिसत ओइबना असिगुम्बा मखलगी लिसत पुबु मियोइ फुरुप नत्रगना कंगलुप अदुगी मयोक्ता मलेमगी मियामना लेफम थुई अचौबा फुरुप की मियोइसिंग अपिकपा फुरुप कंगलुप की मियोइसिंग मखोइगी खुया नुंगदा योशिनबगी थौदौसी इंपीरियलिज्म हमसुम नियो कोलोनियलिज्म की लिसतगी हेना तमथीबा हिंसा यैतंबगी मसत सेनबसिंग लवी मलेम की तुंगान तुंगान लेबाकसिंग अपिकपा फुरुप नेशन क्या लेरी मखोइसिंग अदुगी ngамखै लोल मयेक लाइनिंग लाइसोन लाइजब ngakतनी असिगुम्बा अपिकपा अपिकपा लेबाकसिंग अदुगी येलोमीसिंगबो अचौबा लेबाकसिंगना खुदुम चनसिंदुना मौसागी खया नुंगदा लोचिनना होनाबगी मयोक्ता मलेमगी मियामना मियंग संगदुना थिंगहौदबा तारबदि अपिकपा लेबाकी येलोमीसिंग पुनमक मसा मसागी सक्तम ngakना हिंगबा ngamdabagi फिबमदा लेरकनी लोइदना मलेमगी लेबाकसिंगी अपुनबा लुप UNO सेमदुना लेबाकसिंगना ngakna सकदबा तौरोइदबा कंगलोन सेमबगी वानथोक लेहन सुमि अचौबा कंगलुपना अपिकपा कंगलुप योशिनना होनाबगी थावंगसी मणिपुरगी येक सराय लेबा कॉम कंगलुपु इलीगल माइग्रेंट सिन कुकी जौ कंगलुपना मखोइबु कुकी कंगलुपनी हाइजिनदुना योशिनना होनाबा लेत्रि अचौबा कंगलुपनी हाइरिबा कुकी कंगलुप असि लमदमसिगी येलोमी नतबगी मथक्ता येक सलाइसु लेके येक सलाइ लेबा कॉम फुरुपु येक सलाइ लेतबा कुकी कंगलुपना नमफुदा कुकी कंगलुप ओंथोकनबा होनाबा हाइबसि क्वाकना वहोंग मतु थैसिलगा वहोंग साबगी थौथौनी इलीगल माइग्रेंट सिन कुकी नार्को टेररिस्टना लोगी वांगबदा ngамखै लाना लोना संगसिलगा खुंदा लेता सिंदुना लमगी मपु येलहोमीने हाइजनबगी थौंग सथरिबसि अहल लमन सिंगी पौरौदा
lau mapu yongna tanba madi yumdang mana kainai ba haibadugi thawni amaramda utangwina tangliba upal yosinana bo honabada masa mathanda kangduna sijakhibagi thawng adu taduna tokni yumdang ma kuki singna Manipur ga apunma saktamda singna bamadi yellow mimita gi kangkul muthanabagi landa sisu fudita mangjong songba madi uttagi haibagi thawng haibasi punamangna khangari adu singnarakli basibudi laina lawu sumrai yumdang bana yumbuda sauna singna bang amlakli basigi marumda mapangal kanba force amana leibadigi oirakhiba oibani oibana sakshil haudrabadi kudong thiba kya mayong narakani loina yumdang basingna maru mara tasilaktuna yumbuda singna bamadi akaiba pirai haibudu kopum thokti kuki singna Manipur da Natana Malem gi kayada terrorism imperialism amadi colonialism gi thawong sa thaba amadi miatmi punamadi huran chinthi gi thawong singi wathok lehi kuki gi wathok asi Malem gi wathok oirakibadegi Thailand gi prime minister na kuki kanglup asi human virus ni hakiba lekre illegal migrants in kuki zau gi kanglup singna Manipur da drug lalonba poppy thaba drug ki factory lingatuna miambu drug ki manai ohenanaba narco warfare sa thabadigi hendoktuna furubasibu mase tana thugairaga makoigi tongwanba lebama semnaba landa sa tharakliba si asaubu singnaba thaudau oibana makoibu matam chana laksil hawdaba tarabadi loikham naidaba lalgi sa thing miyamna mayuna khigani karigumba saksil hawdaba tarabadi Manipur ga punba saktamda akaiba pirakosiyai amaramda lalgi waroshin puraknaba honaribani haiduna India government na yonglai mereinaiba thawongda yong tal yen gi thawong sa tharaglabadi kari phibam oirakadagi haibadu khangna Manipur gi miyamna apunbig saktam ngaknaba matam punamakta asep khongpham amada lefam thui umang wamang da leiba sa singna angamangam ba halaga sana begi tamthirab lisat adugumna wakhal khanba ngam miyoiba khunai gi marakta asauba kanglupna apikpa kanglup sing yosinana bu hona batarabadi madu sa gi lisani kanglapaw editorial mem thamjari Makasa tharak poina to papaw mana senapati degi nongmai lalon bama combined force na fari masagi sai yangkai ge taruk suraba nongmai lalon ba miwe ma combined force na senapati gi khudong thina eba mapham amadi gi phari haina police ki paw mana hari paw sina makata na hari bana phara ba miwe degi mamingna lungzamai thiumai sai yangkai ge taruk kawi senapati degi ni miwe si senapati district ki ti khulen check post gi combined force ki timna hakibani miwe si degi 4-wheeler gari ama 4.8 mm pellet single barrel average loading shotgun plastic cartridge packet mapan fagal hari mara sida district police commando na Santipur makha lekai sa takipo operation single barrel ama magazine ga konaba 9 mm ki pistol ani detonator ga konaba M67 hand grenade ahum tube launching ama tear smoke shell ahum yauna atai pulam ka fagal hari amaromda ngase pung mga gamini ni fuga mga rom taba matamda Bishnupur district police commando Moirang police station kuntragani thu suba CRPF ki kangbu amasum mga suba Sikh regiment ki apunba combined force amana Susampur amasum Bishnupur district lonaba high canal mayagi oyum makhong amasum gelmol gi area da thibu humbi thabak satakre Bishnupur SP case Ravi Kumar gi supervision makara satakibu operation aduda Uyum makhongdagi SLR ama magazine ama wireless set ama .36 ki hand grenade taruk hand grenade ki armoring mari tear gas grenade ani stinger grenade anti riot ahum dual shell anti riot manga black cartridge taruk bulletproof jacket ama IED kg 2.3 detonator mari yauna atay pulam kya fakali faraba pulam singadu makha taba investigation ki damak Moirang police station da sinakri hari Makasa tharak poina to papaw mana cancel tawkhraba ad hoc oza sangwaga ani gi regularization order ko na state of High Court of Manipur gi Justice Guneswar Sharma gi bench na Manipur Sarkar gi Under Secretary Education is na October 10 English ngani ga kun ga mari da thokiba order am gi matung ina ad hoc ta leramba oza sangwaga ani regular tab gi warep kak thale haina laukhokiba wafam sa na handana thamkhre Manipur Sarkar gi Under Secretary Education is na October 10 da thokiba notice aduda ad hoc ta leramba oza sangwaga ani sarkar na regular tahanana bu warep lauraba matung kakhakhibadu regular tahanbagi process ta aranba kya yaukiba madi ad hoc ta lei haibasi oza sangwaga ani asina
स्कूल ओजा ओइना मथौ तवी हाइबगी अटेंडेंस रजिस्टर नसिंग पुथोकप ngamdabadagi kakhatpani haina phongdoki adubu justice egoneswar sharma gi bench na science amasum graduate ki ad hoc teachers sangwagani regularization cancel tokibadu illegal oiba satnaba yaroidaba odani maramdi mamangna kona ad hoc oja sing adu regular tahanana direction pikibadu kakhatpa tawduna makhoi bu regular tahanbadagi kakhatle haiba order isi satnaba yaroi kona pikiba direction adu semdoklaga thabak tawbu yaroi loina regular tabigi process tagi cancel tawre hairiba oja sing asida mangjawnana notice amata piba tawduna makhoi gi regularization process kakhatle haiba order asi satnaba yaroi thawong asi inquiry chathadana terminate tawbaga manai haina court asina lawi amaromda sarkar gi mohut sinduna hearing asida saruk yakhiba advocate generals leninism gi makedigi ad hoc oja sing regular tahanba matamda attendance register na singba amata puthokpa ngamdabadagi regular tabigi process adu kakhatpani halak supreme court ki makedigi ain kaina thabak haplammi haibigi maralda oja lising maga samigi kungo homdoi gi appointment satna handana thamki handa wathok oiriba ad hoc oja sangwa ga ani gi oina kumja english singa ni ga tare tagi english singa ni ga tara ga turuk phau basida wakhat loi oiriba ad hoc oja sing asi service ta leiba leiti haiba wapam se phongdoki adobu kona nakalani maki wa taraba matung court asidagi makha tabu order ma thoktriba phau ad hoc oja sangwa ga ani regular tahanbadigi cancel tokibadu satna handana thamla haiki loinana sarkar gi makedigi counter affidavit piraklaba khanganbaga loinana case asigi mathangi hearing November 19 da matam lepkhre hainsu pausida makha tari amaromda naga tab ngamkhagi mapham singda border fencing khaba yaro haiba phirap hena kansin khre hairi Manipur gi FMR lakthokibaga iroinana khagadoriba border fencing na tokai tahan khikadorabra haina naga khulsing yingsinbagi khongsata naga student federation NSF ki president Medivo arrest aina phongdokre hari tentang na sumna mayam na thamjaram ge duga hausi ko inadi mayam pau su matang se lusinjarage masu mayam puna no update ngamina se national sigi makeri gisu mayang mapham da makhata na thamjari